ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯦ ꯍꯥꯏꯗꯤ ꯐꯥꯔꯁ ꯚꯣꯠ ꯊꯥꯗꯕ ꯀꯥꯟꯗ ꯃꯦꯃꯣꯔꯦꯕꯜ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯉꯦ ꯑꯗꯣ ꯁꯝꯊꯤꯡ ꯚꯦꯔꯤ ꯑꯟꯐꯣꯔꯆꯨꯅꯦꯠ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯁꯤꯀ꯭ꯌꯣꯔꯤꯇꯤꯁꯦ ꯌꯥꯝꯅ ꯂꯦꯁ ꯑꯣꯏꯅ ꯊꯝꯕꯤꯈꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯊꯧꯗꯣꯛꯁꯦ ꯀꯌꯥꯝ ꯊꯣꯛꯍꯟꯗꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯍꯟꯇꯛ ꯊꯧꯗꯣꯛꯁꯦ ꯑꯟꯐꯣꯔꯆꯨꯅꯦꯠ ꯏꯚꯦꯟꯁꯦ ꯊꯣꯛꯑꯕꯅꯤना ꯍꯧꯖꯤꯛꯇꯤ ꯂꯥꯏꯛ ꯑꯥꯔꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯦ ꯍꯣꯏ ꯈꯔꯕꯨꯗꯤ ꯁꯦꯐ ꯑꯣꯏꯌꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯧꯕꯤꯔꯝꯃꯗꯤ ꯂꯥꯏꯛ ꯄ꯭ꯔꯤꯀꯣꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯝꯃꯗꯤ ꯐꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯍꯥꯟꯕꯁꯨ ꯚꯣꯠ ꯊꯥꯗꯕꯅꯤꯀꯣ ꯃꯁꯤꯗ ꯏꯁꯥꯅ ꯍꯧꯖꯤꯛ ꯊꯥꯗꯔꯨꯔꯦꯀꯣ ꯀꯔꯝꯕ ꯏꯁꯥꯅ ꯄꯥꯝꯕ ꯃꯤꯔꯦꯞꯇ ꯈꯜꯂꯒ ꯊꯥꯗꯕꯤꯔꯝꯕ ꯀꯔꯝꯕ ꯃꯤꯑꯣꯏ ꯚꯣꯠꯁꯦ ꯀꯥꯍꯟꯅꯤꯡꯉꯤ ꯀꯔꯝꯕꯗ ꯊꯥꯗꯕꯤꯔꯝꯃꯤ ꯍꯥꯏꯕ ꯑꯗꯨꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯕ ꯀꯩꯅꯣꯗꯗꯤ ꯊꯥꯗꯔꯝꯃꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯥꯏ ꯕꯤꯂꯤeve ꯗꯦꯠ ꯗꯦ ꯋꯨꯗ ꯗꯨ ꯁꯝꯊꯤꯡ ꯒꯨꯗ ꯐꯣꯔ ꯗ ꯁꯣꯁꯥꯏꯇꯤ ꯋꯨꯗ ꯕꯤ ꯑꯦꯕꯜ ꯇꯨ ꯕ꯭ꯔꯤꯡ ꯆꯦꯟꯖ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯑꯗꯨꯝ ꯊꯥꯗꯔꯝꯃꯦ ꯑꯗꯨꯒ ꯇꯧꯁꯨ ꯇꯧꯔꯛꯀꯅꯤꯅ ꯈꯜꯂꯦ ꯆꯦꯟꯖꯁꯦ ꯑꯩꯅ ꯊꯥꯗꯔꯝꯃꯤꯕ ꯃꯤꯁꯤꯗ ꯍꯤ ꯏꯁ ꯋꯦꯜ एजुकेटेड and I think he is someone who will be able to represent us at the bigger platform. I trust him. I think he is someone who can voice our opinion and tell our ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯐꯣꯡꯗꯣꯛꯄ ꯉꯝꯒꯗꯕ ꯃꯤ ꯃꯥꯜꯂꯦ ꯑꯗꯨꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯅꯪꯉꯦ ꯑꯩꯗꯤ ꯌꯥꯝ ꯉꯟꯅ ꯊꯥꯗꯔꯒ ꯑꯩꯈꯣꯏꯗꯤ ꯃꯩꯔꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯞ ꯂꯥꯞꯇꯕꯤꯗ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯔꯥꯡꯁꯦ ꯐꯠꯇꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯇꯧꯕꯁꯦ ꯖꯥꯗꯤ ꯌꯥꯝ ꯖꯥꯅꯤꯡꯗꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯇꯧꯕ ꯄꯥꯝꯕꯅꯤ ꯑꯗꯣ ꯂꯥꯟ ꯃꯔꯛꯁꯤꯗ ꯏꯂꯦꯛꯁꯟ ꯇꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤꯅ ꯌꯥꯝꯅ ꯉꯟꯅ ꯊꯥꯗꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯏꯌꯦꯅ ꯑꯩꯈꯣꯏ ꯉꯥꯛꯑꯒ ꯌꯥꯝ ꯅꯛꯅ ꯂꯩꯌꯦꯕ ꯚꯣꯠ ꯊꯥꯗꯕꯗꯤ ꯍꯥꯟꯅ ꯊꯥꯗꯈ꯭ꯔꯦ ꯑꯁ ꯅꯍꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯀꯥꯏꯈꯤꯕꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯑꯃ ꯇꯧꯕ ꯍꯥꯏꯕꯁꯦꯀꯣ ꯅꯣꯡꯃꯇꯨꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯁꯨꯒꯗꯕ ꯅꯣꯝꯒꯗꯕ ꯑꯩꯈꯣꯏ ꯈꯨꯟꯖꯥꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯥꯡꯉꯦꯕꯀꯣ ꯑꯗ ꯑꯅꯤꯔꯛ ꯍꯟꯅ ꯃꯥꯡꯕ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯦꯀꯣ ꯍꯥꯏꯗꯤ ꯚꯣꯠꯇꯤ ꯍꯟꯗꯛꯀꯤ MP ꯏꯂꯦꯛꯁꯟꯁꯤꯗꯤ ꯑꯃꯅ ꯑꯃꯗ ꯈꯣꯝꯅꯕ ꯍꯧꯅꯕ ꯊꯣꯏꯗꯣꯛꯅ ꯇꯧꯗꯦꯕ ꯃꯥꯅ ꯄꯥꯝꯕ ꯀꯦꯟꯗꯤꯗꯦꯠꯇꯨꯗ ꯚꯣꯠꯁꯦ ꯚꯣꯇꯤꯡ ꯔꯥꯏꯠꯁꯦ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯗꯩ ꯉꯟꯇꯥꯅ ꯀ꯭ꯌꯨꯗ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯔꯒ ꯊꯣꯛꯑꯒ ꯂꯣꯏ ꯂꯩꯅꯩꯌꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯚꯣꯠ ꯊꯥꯗꯕ ꯆꯥꯗ 80% ꯌꯧꯁꯜꯂꯛꯑꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯚꯣꯠꯁꯦ ꯂꯣꯏꯔꯝꯗꯥꯏ ꯃꯤꯀꯨꯞ ꯈꯔꯇꯪ ꯉꯥꯏꯁꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯅꯍꯥ 5 ꯂꯥꯛꯑꯒ 3 ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯒꯥꯔꯤ ꯊꯧꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯂꯩꯔꯒ ꯅꯍꯥ ꯑꯅꯤ ꯆꯪꯁꯤꯟꯈꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯥꯡꯗ ꯏꯅꯛ ꯅꯛꯅ ꯑꯩꯈꯣꯏꯁꯨ ꯃꯩꯔꯥ ꯑꯃ ꯑꯣꯏꯅ ꯉꯥꯛꯑꯒ ꯂꯩꯕꯅꯦꯕ ꯑꯁ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥꯒꯤ ꯃꯤ ꯅꯠꯇꯕ ꯑꯅꯤ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯐꯣꯔꯁꯇ ꯆꯪꯉꯤ ꯑꯩꯈꯣꯏ ꯏꯟꯅꯕ ꯈꯤꯇꯪ ꯑꯣꯏꯔꯁꯦ ꯑꯩꯈꯣꯏ ꯆꯪꯁꯤꯟꯁꯤ ꯂꯥꯎꯅ ꯑꯩꯈꯣꯏ 4 5ꯁꯦ ꯑꯩꯈꯣꯏꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯆꯪꯁꯤꯟꯕꯅꯦꯕ ꯆꯪꯁꯤꯟꯈ꯭ꯔꯀꯥꯟꯗ ꯑꯍꯥꯟꯕꯗ ꯃꯣꯏꯅ BJPꯒꯤ ꯑꯦꯖꯦꯟ ꯀꯅꯥꯅꯣ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯖꯦꯟ ꯀꯅꯥꯅꯣ ꯍꯥꯏꯔꯦ ꯑꯗꯣ ꯃꯥꯒꯤ BJPꯒꯤꯁꯨ ꯀꯪꯒ꯭ꯔꯦꯁꯀꯤꯁꯨ ꯑꯩꯈꯣꯏ ꯃꯁꯥ ꯍꯧꯒꯠꯅꯔꯛꯑꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯖꯦꯟꯗꯨꯒꯤ ꯆꯦꯗꯨ ꯃꯨꯜꯂꯒ ꯅꯪ ꯃꯄꯥꯟꯗ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯁꯤ ꯂꯥꯛꯑꯣꯅ ꯃꯈꯨꯠꯇꯥꯡ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯦꯕ ꯑꯗꯒꯤ BJPꯒꯤ ꯑꯦꯖꯦꯟꯗꯨꯁꯨ ꯑꯩꯒꯤꯁꯨꯔꯥꯅ ꯍꯥꯏꯔꯦ ꯅꯪꯒꯤꯗꯤ ꯅꯠꯇꯦꯅ ꯍꯥꯏꯔꯦ ꯑꯗꯨ ꯉꯁꯥꯏꯒꯤ ꯃꯅꯨꯡꯗ ꯃꯌꯥꯝꯗꯨꯅ ꯑꯦꯖꯦꯟ ꯃꯌꯥꯝꯗꯨꯅ ꯍꯥꯏꯔꯦ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏ ꯃꯅꯨꯡꯁꯤꯗ ꯁꯥꯟꯅꯁꯤ ꯅꯣꯏ ꯃꯄꯥꯟꯗꯗꯤ ꯄꯨꯊꯣꯛꯈꯤꯅꯣꯅ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒꯤ ꯏꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯗꯨꯗꯒꯤ ꯃꯣꯞꯁꯦ ꯁꯥꯒꯠꯂꯒ ꯉꯁꯥꯏꯒꯤ ꯃꯣꯏꯁꯨ ꯃꯁꯥ ꯍꯤꯡꯖꯅꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯩꯗꯣ ꯀꯥꯞꯊꯣꯛꯑꯝꯕꯅꯦꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯑꯦꯖꯦꯟ ꯑꯇꯝꯅꯅ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯑꯣꯟꯁꯜꯂꯒ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯃꯁꯦꯜ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯑꯣꯟꯁꯟꯅꯔꯒ ꯃꯈꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯄꯝꯕꯁꯦ ꯁꯤꯕ ꯅꯥꯕ ꯁꯣꯛꯄ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯁꯦ ꯈꯟꯊꯗꯕꯤꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯋꯥꯈꯟꯗ ꯃꯥꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯃꯄꯥ ꯑꯣꯏꯔꯝꯕ ꯌꯥꯏ ꯁꯣꯛꯑꯒꯗꯤ ꯃꯥ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯕ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯈꯟꯊꯍꯧꯗꯕꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯒ ꯃꯗꯨꯗ ꯄꯥꯜꯂꯒ ꯁꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯑꯃ ꯁꯣꯛꯍꯧꯔꯒ ꯃꯈꯣꯏꯗꯤ ꯍꯤꯡꯉꯒ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯑꯩꯈꯣꯏꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯍꯧꯕꯁꯦ ꯃꯁꯤꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯗꯤꯅꯦ ꯑꯩ ꯏꯁꯥꯃꯛꯇꯤ ꯊꯥꯗꯍꯧꯋꯦꯕ ꯌꯥꯝ ꯉꯟꯅ ꯑꯗꯗꯤ ꯀꯩꯝꯇ ꯏꯔꯥꯡ ꯅꯨꯡꯂꯥꯡꯁꯦ ꯊꯣꯛꯍꯧꯗꯦ ꯑꯗꯨꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 2ꯒ ꯇꯥꯕ ꯑꯗꯥꯏ ꯀꯥꯟꯗ ꯁꯛꯈꯪꯗꯕ ꯃꯤ ꯈꯔ ꯂꯥꯛꯑꯦꯅ ꯍꯥꯏ ꯄꯥꯎ ꯇꯥꯕ ꯋꯥꯅꯤ ꯎꯖꯍꯧꯗꯦ ꯑꯗꯨꯒ ꯃꯣꯏꯅ ꯀꯩꯅꯣ ꯏꯔꯥꯡ ꯑꯕꯨ ꯑꯍꯜ ꯑꯃ ꯁꯣꯛꯍꯜꯂꯝꯃꯦ ꯑꯗꯨꯒꯤ ꯚꯣꯠꯇꯨꯗꯤ ꯊꯥꯗꯍꯧꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯑꯩꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯗꯤꯁꯇꯔꯕ ꯇꯧꯕꯁꯦ ꯄꯥꯝꯗꯦ ꯑꯃꯅ ꯑꯃꯕꯨ ꯆꯤꯡꯊꯅꯕꯁꯦ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯜ ꯑꯃ ꯑꯣꯏꯕꯒꯤ ꯑꯐꯕ ꯑꯃ ꯃꯔꯥꯏꯕꯛ ꯂꯩꯕ ꯑꯃ ꯄ꯭ꯔꯖꯥꯅ ꯄꯥꯝꯃꯦꯅ ꯊꯥꯒꯠꯄꯗꯣ ꯑꯗꯨꯝ ꯀꯥꯖꯈꯤꯁꯅꯨ ꯁꯤꯗꯩꯗ ꯑꯌꯦꯠ ꯇꯨꯌꯦꯠꯁꯦ ꯂꯩꯍꯟꯅꯤꯡꯗꯦ ꯑꯗꯣ ꯉꯁꯤ ꯍꯜꯂꯛꯏꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯊꯥꯗꯍꯧꯗꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯄꯥꯝꯅ ꯉꯟꯅ ꯊꯥꯗꯈꯤꯕ ꯀꯥꯡꯕꯨꯗꯨꯗꯤ ꯑꯃꯨꯛ ꯐꯍꯧꯔꯦꯀꯣ ꯑꯗꯨꯏꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯍꯜꯂꯛꯏ ꯉꯁꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯜꯂꯦ ꯂꯩꯀꯥꯏꯁꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯅꯥꯀꯟ ꯁꯥꯏꯠ ꯉꯥꯛꯅꯗꯅꯀꯣ ꯑꯗꯒꯤ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯅꯍꯥꯟꯒ ꯁꯨꯃꯥꯏꯅ ꯆꯦꯛꯁꯤꯟꯗꯅ ꯈꯣꯠꯅ ꯇꯧꯔꯝꯃꯗꯤ ꯑꯁꯣꯏ ꯑꯉꯥꯝꯁꯦ ꯍꯦꯛ ꯌꯥꯎꯔꯝꯃꯣꯏꯗꯕꯅꯤ ꯑꯗꯣ ꯁꯤ ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯄꯨꯔꯛꯀꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯤꯅ ꯄꯨꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯁꯤꯃꯛꯇꯤ ꯅꯨꯡꯉꯥꯏꯔꯦ ꯄꯦꯜꯂꯦ ꯑꯌꯦꯠ ꯑꯀꯥꯏ ꯍꯣꯔꯦꯟ ꯂꯣꯏꯕꯧꯇ ꯑꯃꯠꯇ ꯊꯣꯛꯍꯟꯕꯤꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯩ ꯃꯌꯥꯝꯁꯨ ꯏꯪꯅ ꯆꯤꯡꯅ ꯐꯖꯅ ꯊꯥꯗꯔꯤ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯅꯍꯥꯟꯋꯥꯏ ꯊꯥꯗꯔꯝꯕꯗꯤ ꯏꯪꯅ ꯆꯤꯡꯅ ꯂꯣꯏꯅꯃꯛ ꯃꯐꯝ ꯈꯨꯗꯤꯡꯒꯤꯅꯤꯀꯣꯗꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯂꯥꯜꯂꯅ ꯃꯩꯇꯩꯒ ꯀꯨꯀꯤꯒ ꯀꯟꯅ ꯁꯣꯡꯅꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯀꯨꯀꯤꯒꯤꯗꯤ ꯃꯥꯏꯒꯤ ꯑꯃ ꯊꯥꯒꯠꯂ ꯂꯣꯏꯁꯟꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯃꯥ ꯂꯦꯞꯅꯤ ꯑꯩ ꯂꯦꯞꯅꯤꯅ ꯇꯧꯅꯗꯅ ꯃꯥ ꯑꯄꯥꯝꯕ ꯈꯟꯅꯁꯦꯅ ꯇꯧꯔꯛꯄꯅꯤꯅ
ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯇꯧꯔꯤꯁꯦ ꯂꯥꯟꯁꯤꯒ ꯍꯥꯏꯔꯨꯔꯒꯗꯤ ꯄꯣꯠꯁꯦ ꯄꯥꯝꯗꯕꯗꯣ ꯇꯧꯔꯛꯑꯕꯅꯤꯅ ꯇꯧꯗ ꯌꯥꯗꯕꯅ ꯑꯩꯈꯣꯏꯁꯨ ꯔꯥꯏꯠ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯗꯦꯕ ꯑꯗꯨꯏꯗꯨꯒꯤ ꯏꯁꯥꯅ ꯈꯪꯅ ꯊꯣꯡꯅꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯥꯏ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯇꯧꯔꯛꯑꯕꯅꯤꯅ ꯌꯥꯎꯔꯤꯁꯤꯅꯦꯕ ꯏꯁꯥꯁꯨ ꯑꯗꯣ ꯐꯔꯦꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯃꯐꯝ ꯑꯁꯤ ꯈꯨꯔꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯏꯔꯥꯡꯀꯝꯄꯨꯒꯤ ꯄꯣꯂꯤꯡ ꯕꯨꯠ ꯅꯝꯕꯔ 3/11 ꯃꯣꯏꯔꯥꯡꯀꯝꯄꯨ ꯁꯖꯦꯛ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯒꯤ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯟ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯔꯤꯛ 19ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯃꯗꯤ ꯏꯚꯤꯑꯦꯝ ꯃꯦꯆꯤꯟ ꯃꯩ ꯊꯥꯕꯅ ꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯗꯒꯤ ꯚꯣꯠ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯥꯛꯂꯒ ꯉꯁꯤ ꯔꯤꯄꯣꯜ ꯇꯧꯕꯒꯤ ꯃꯁꯛ ꯑꯃꯅꯤ ꯍꯧꯖꯤꯛ ꯎꯕ ꯐꯪꯂꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯅ ꯉꯥꯛꯇꯨꯅ AR CRPF ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯌꯥꯝꯅ ꯃꯇꯤꯛ ꯉꯥꯛꯇꯨꯅ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯂꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯃꯁꯛ ꯑꯃꯁꯨ ꯎꯗꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 992 ꯚꯣꯠ ꯊꯥꯗꯒꯅꯤ ꯉꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄꯨꯡ 8:10 ꯆꯠꯂꯛꯄ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯅꯨꯄꯥꯗ 62 ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯅ ꯃꯤꯑꯣꯏ 60 ꯊꯥꯗꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃꯗꯤ ꯉꯁꯤ ꯄꯣꯂꯤꯡ ꯕꯨꯠ ꯃꯅꯨꯡꯁꯤꯗ ꯑꯦꯖꯦꯟ ꯍꯥꯟꯅ ꯑꯃꯈꯛꯇꯪ ꯑꯣꯏꯅ ꯂꯩꯔꯝꯕꯒꯤ ꯃꯁꯛ ꯑꯗꯨꯁꯨ ꯎꯕ ꯐꯪꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯖꯦꯟ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯖꯦꯟ 4 ꯁꯨꯅ ꯍꯧꯖꯤꯛ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯔꯦꯁꯤꯟ ꯅꯣꯡꯃꯥꯏꯊꯦꯝ ꯑꯃꯗꯤ ꯂꯧꯔꯦꯝꯕꯝ ꯆꯤꯡꯍꯩꯉꯥꯟꯕ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯃꯣꯏꯔꯥꯡꯀꯝꯄꯨ